noibo. Bubu biren ne tingui sanari ba. Phone game sana phangdre me sidoi sanare. Okay. Aside koi angang ngi de ko. Ha. Ya chongani engon chongani. Ago. Yam nuai ni si sanabsi koi angang ngi yam sanare duga. Chai yam sare. Ne Thingbadagi YouTube ka game sana phangdre ba. Adi sida game sanare ba. Ha. Leikhom onmi sanare. Asi game natro. Ha. Asida sanabsiga sida sanaba phone sanaba karam nungai ge. Phone sanaba nungai ba. Noi game kuirege sumai sanabsi bo. Kuire. Ado phone pairaga game sanaram bataragadi aside na kuina sanagadra. Sanani. Oke, Hairok Tureni, Hairok Turen, ojek iru jawab yang nuai, hingsam lui. Iru jagi kumthar pani, macam itu. Han nanti isi adom barum dulu jawab ni, nasi di singjul lagi terapa. Kau gihen pam suya kita, adon maram orang Turen dulu gen lah pani. Pam si, singjul lu budi kita hantar ya, kan naik ya. Kita Angangsing Sanare amdi yang kiko, Angangsing Sanare. Aku angang orang itu orang macam nixing ya tadi. Kita mana bo? Bubu biren ne tingui Sanare ba. Phone game sana phangdre me sidoi Sanare. Okay, aside koi angang orang itu ko. Ha. Chongani engon chongani. Ago. Yam nuai ni si sanabsi koi angang ngi yam sanare duga. Chai yam sare. Siapa yang nampak kita kan nanti? Mau itu just internet Thingbadagi, mau game pipe, phone pipe, phang drone ni sih, Leikhom Leinang sana le. 이 게임 잘하면 야드래. 유튜브 장면 야드래. 아니 레콤 잘하네.
Manuan tuh manuan lah, yang itu udah manuan bro. Nuai bro, nuai lagi tu po. Angangsing dia awal, mayam awal yang gitu, angangsing awal sih yang gitu kan dia tim dekat tu nak satu piro. Manuan ba kana hiba, manuan ba? Mayam, koigi hirok turen ni lerisi, sigi thong sina wangjing ka hirok ke lona ba thong ni, ado sigi mamang kai si somna lerisi hirok ngakane du koidi hirok wangjing ke lona ba jaga lerisi, sigi turen sida ko hirok turen sida ai si iru jagi kumtharak pani adu da angangsing mayam se loi sana leram he tare ko, ai ko su angang oringi matam da sumna sana re ado sumane sana ko se matam da koigi mobile phone ka kai ka pai ringi matam da sigi sanaramba dagi mamang ai da sanaramba mayam sing se hujikti net thingraba matung sida angangsing je sanaba yam ure he tare ko hujik se adu huji aina moida hangma matam da net thingrabani na game sanaba phangdre youtube sanaba phangdre phone pai phangdre aduna mafam si laga sanari ne he moida dorisi ko adu sigang nate koi gi mamang ai da leramba net thingbagi kai gum khade tholakpu ui he tare ko koi mayam da awaba leiba taraga su angang mamang ai da leramba ariba masana khradi angangsing si phone pai duna phambagi changsi anthara kan sida mamang ai da sanaramba kya gi ari ba play mayam sing si angang na sanaba play mayam si yam tholoku i he tare aduga ngarang so koi nupi masa si khulopi sana lei moi so adum phone si net par net yaram taraga di game sana lei ga do ngakane tare ko ari youtube yeng no lei ga do ngakane adu bo ano ari ba koi gi mamang ai gi angang oringi matam da sanaramba play game sing si yam thole he tare hoji tori si angang moi di si moigi lan gi awaba karino khangmanate lan sonari hede khangane hatare ko adubo makoi na hoji tawrise just phone se internet thingmadagi youtube paiba phangdre game sanaba phangdre aduna mafam sida matam lelina sanari ni sineda moina haisi ko adu ai kana bade hairage moida yam nuaite smai tobuse adu noi kar gi haning mono ne chi khadun hangan biro ba ne hang ke dauni youtube
Okay. Angangsingsu moisu moi thokku sanari. Yam nungai na sigi aying garau kan sida mo ing ma kaino khangdre moi se. Nei se. Hey, yam kuino to bai Leikhom Leinang sanara no ko. Na sa sing tu jaroi. Sapon phan noi no. Sapon phan noi yo. Hai Leikhom na te thu to Leikhom no. Okay. Si hairok tureni. Hana lerambaga yam honge. Adu irujabadi yam nungai ko mafam sida. Koi angangsing se sida angangsing leiri se kana bongsun kana dabli yung bi hai tari ko. Maximum angangsing se makoi na hayang khara chawra kana boarding na leire khole hai patar su koi na boarding na leiraga angangsing se pukri da targa irak na si kan haibi chang se hairo ki angangsing de di pak na leidu mande maramdi maximum ayam maturian do irujabagi kano se loi lei hai tari ko aduna to sil chong thale se si moi da ki game leidram ne aduna si ising kamai ki ni asida chong tha dong ke lao sida moi Leikhom dai bi sing je mang khala ke kra Leikhom dai bi sing do lao asi chong tha na ro lao chong tha ro se Sapon phan noi noro ka duka noi Leikhom Leinang yam kuina tong no sumai na sigi nungai bisi pura mahau mani ko sing jam ing ha ta ne adu ai sing moina chong thabagi sing marik kan chong puram ing ha ta mo phei ai mo ke no khang ne te dori yo se Isi irujarage sing jam nai re adubu ai irujabade namaroi ge mayam